Kanta makutna maduna magi phone du thiri fangleduna mami to pangning da pangleduna phone adugi screen de yengi Kandana os pungsidi mga helame Kanda da hogatuna piyai nu buyengami nungai ne tumjaba duda tumjarasanu khaladuna hudokpiramdre ngaki matung Kanda sumasa singdokpa loiduna changai piyai nu saugalamle Good morning, Lisabi. Piano na. Morning, Hanuba. Ogalo. Nachiniaga sinduro. Aduga kigeno jaslo. Kandana firon hongba duraga piano na. Kukator, kino yanga lisidi tabak chaladura. Masidi meeting amasle. Tabak umpam desu iramdoini adugine. Oh. Kanda du lusimba lorduna thoklamdaida piyai du nugi manakta changlaktuna Fujana leyuko yamli chathokano Aiba kakato nungtigi chapmanaba dialogue se adam haineba Idea da dorini ado ai chatlukige ko fujana leyo Kanda du piyai nugi laibakta nungsina amuktang chupiramduna masu thabak chatnaba haiduna thori Memana Bungo Chapagi Thoraba Oima Pungbu Kia Targene Nana Tabakshani Tolay Sibo Ima Pungta Tadangari Nasidi Tabakrayami Aduna Nachakitawani Mema Mapuning Dianing than Hari Imose Auji Tali Babani Masidanana Tabakchilibani Haiduna Hanna Pawing the Base Imadi pamdiko Matanta undokduna thambasnati imahoi myam leisidi aisu thabaksini yadraduna toinima aini yumsida leba matamdati aisu mabu phajani yengsilisidi Oh isani imau phajani yengsili haiba ima phajana khangi Kochi ko lega ngangliba mamagi wa aduda Kanta karino khali magi mama ase nongmata sumna mangonda Waroba thamduna wangang devani Mema makatar ami Aying digidi nangsu Imaw na mayada ising marik ama phawa tadriba khay Nangsu na yada ising marik ama phawa tabi aroy Ngasi ay hariba wase Thaway drabadi Nama ibu hatpagi pa pugadabani Asi haramduna mema imungda sauna changkri Rani su thokla ami Atomba Nang tabak tinglani, chalo. Kandana Itima, imana ibu asuk yung waruri basi kaygino. Atomba, tabak tinglani, chalo saloni nang bo. Itima, imana waru duna lehuraga, ay ni karam tabak chitkani. Ay biyo itima na maram kanglabadi. Nungdang, nang niyum sida chak saraktrisi, namit kaya ni sure. Nakutik tu na pa, aduga itay madahiro. Kanda do haivening sinduna. Tima, namit marini suri. Namit marini ase thamkro. Aduga ayukta namit kayani chaksarakti masida adu sairo. Kanda ngiha khanduna. Tima, namini suri. Adudi nang namit singse, chara henbra. Hindi tima. Nangdi hindi, aduga masasu waisandrab inaupisidi. Nangni yumsida chaksadaba numiching ase, madi chara hilibani, nang saram kiri khanduna. Kanta haujikta gyantarai, magi mamana mahu saubugi maramsu. Kanta karimata haramda makoigi kadalai. Piyainudu kanta na hongdoklamba pisingdu tukchinduna lerami. Kanta changsinduna piyainubu tungdagi chena konsili. Waso matangang lagti Piyay nungak na Kakaton Nang office ting ni heday ni Kay toragi Chalaroy draw Chalaroy Aruba meeting lay haydudi Cancel door ni Kay ginawa do office aloy do si Anda mong tikanda do kung naghidre Piyay nu fising do thamkraga Masado kanta rom doon sila Kabliba malikanda do Mamitu pungchachok lami
Kaidoge kakaton, nang kapiro. Kanta piano bu matada chena konsinduna pena kapjara e. Be, kakaton ale. Matung nangbu amukana wahalari. Matada lairiba piano bu loktoktuna hari e. Ay, kigino nang ingonda chaksadri haidiba. Tasingni kakaton kangdubani. Piano nokfetauna. Ay semua deba. Sige oire. Ngasay deki Hanuman mankay kapiside. Ngarang su nang chaksara maroy. Lahir mo ko. Ay nangi chanava krase mugi. Asi haidu na kanta du tuna chaksang ni changkri. Numidangi pung 12 helakli. Arundu machanu pahalak pangairi. Nakanda Thoinu supamli. Arunna Kadaidunuba mana chalibase. Thoinuna Anjarakani da moi babungsu ngayam kidre. Nachado angang nadre. Hainari ne tanjaduda Roskar sola e. Imung changlakpada mamaga mapaga lairamba duda Roskarna. Pabwa ima tumdribo. Majai bunga hanjarakpa ngaijarim libani. Horadoni nati. Ngaiko, nangna nungtigi thengna lairuse kadaida kari tawribano haibanida. Oh, namoktiba. Ase haramduna magi kada kakatkre. Arunna Hai, karan tawnuko ahan masin waloinarabani. Machanupa tanaba haiduna hairikpani. Roskar sutarduna machina soli. Lehemna birsu pamdre. Noi hainupido. Arungi waduda Thoinudu paithoktuna Ai hojadeko hainabaga swai matangsida ahan oidre oijaningdre Asi haramduna ngangangduna changki Kurino ni man haisiba Moshi nupisidi ngauri fari yoin tawardana Matamna kanabu sungaide Aujiti piano su tha chujile e numit asi kanta su thabak chathoki kumarga me magasu luhongba ma chatkirami yum sida lari basi calling rani piano makhoi ahum khaktani yasangakpagi amam angan sinarakpa matamni piano su masangam laktraduna machibu kanna kauri ise rani su thabak tawrambadagi pakhana chenchile e Inau, kaidawage? Piano du yamwana mabukto paiduna. Ise, ay puksem nari. Rani na, hospital chat na batawsi, ngihakliram ko. Rani du thokraga piron karapu na ba semsari. Loreduna kolinga punna piano bu hospital du porami. Lakpagi lambida Rani kanta da call tawi adu pairaktre. Anirak ahumlak hanjin tawi adu supairaktre. Calling na Taurano, masu thabak chilamgani. Angangdo fajanam deseno. Rani manau nupibu asoengam thokhanbiganu haina mapu mabu thamoida chera ningjarami. Piano gi mamaida kariba humang marik sing adu magi fijiduna taithokpi. Rani na Inau, se, kaisu tawrisi, yaudore. Khangauda calling du gari break tu khangfa farai. Marks upa makoi ahum changaktuna calling bu gari dagi chingthaduna phukre. Rani su tholaktuna taunariba tu khamdoklammi. Rani na Kaino noi tawribase, kana no noi. Nupa ama changaktuna Rani bu sufajili. Aduga nupa amana gari manungdu yauriba. Piano ki manakta change tawbaga Rani chensilaktuna thatli. Sokano Aiki nauki matuna mapaw sokpa yaroi. Nupa adu sorduna Rani bu kupakna thaduna. Osibajalo kayengino. Rani du nupa amana phajinduna thamkhri. Awaba khangliba piano busu minung silaita gari manungdagi masam paiduna chingthurai. Piano na Kanano na koi
से थादो हे मिफता सा मीनुंसी लेता तौरिबा मतौ अदु उबदा कोलिंग खांग मंगमद्रदुना माबु फारिबा नुपा अदुबुसु फुबा हौरई अतै नुपासिंग अदुगसु कन्ना फुगाइनरई कदोमदगी नु खंगौदा नुपा अमा मखुदा थांग पाइदुना पियानु तमना चेंसिलाअमी मधु रानी न उरदुना पियानु बुकोंचिली थांग अदु रानी द थिनख्री अमुक्सु नुपा अदुना रानी द थिलाअमी रानी मागी मनाउ नुपीबु सोपा यारे मतागुम चेना कोली लंबीदा गाड़ी लापगी मखोल ताबदा नुपा हुंदु मफम अदुबु थादोक्तुना चेनख्री पियानु कप्तुना इचे रानी ना इना कॉलिंग सु फने थीनि सोकले कॉलिंग कप्तुना रानी कइनो नंग तो मिसिबो इचे से नंचित की यारुई होगलो से हॉस्पिटल जैसे इते इचे से हॉस्पिटल द पुने बताओ से रानी पियानो की मखुतु तमना पाइदुना इचे की अरोइबा मिकप योरी इना इचे न फमदा वाम ते सिनरमगे पियानो दु ही कपले माता सेंगना मचे की मतौ दु यंग बंगमद्रे हायो इसे रानी दु याम वाना तपना हरई आई के सादुबु इनाउना ममा सना ना कोन बिरौको ममा लेतबगी अवाबदो इनाउना कागन बिरकनुको आई सोइदना इचेना हाइबा इनगरिये असी हाइदुना पियानुदु हिंग हिंगने कपली रानी मागी मपुरोइबदे यंगजदुना सोरवाना होंदुना तमो चलो इनाउ से हॉस्पिटल द पुना बताओ करी की अदुमना वाखल सुंदरी बनो आई की पुन वाहिद मखा तारमदा रानी की अरोइबा मिकुप ओइख्री पियानु मचेबु चेना कोंदुना थादुक्तुना चटखिबा यारे मतागुम थमोय सोंना कपले मचेगी अरोइबा मिकुपदा मागिदमा वाबिरंबा अदु उरगा हेना थमोय काइख्री इचे के सुक्तेना इबानी थेंगनालिनो असुम नै को बता दुक्तुना चटखिला बरो आई कोई पुंगना मक्ता नक्सिबगी मै चुबिरम लिबा कप्पे हेमन खिबना पियानु दो ज्ञान मांख्रे तंजादुदा कांतसु फोन तौरामी कॉलिंग थोकलिबा पुंबा कांतदा हाइख्रे एम्बुलेंस कौदुना पियानुबु हॉस्पिटल द पुगतख्रे रानी की हक्सांगदी युमदा पुथरकले मेमदी अंगाउबी हाइबद ओले ममौगी थवाय याउद्रब हक्सांगदु कोंदुना कपली मफम अदुदा लेरिबा मिपुम खुदिमक्सु कपलम्मी सोम द हॉस्पिटल दा मेमचागा श्याम बसयोर ए श्यामना इरुआ कमदोरे कांतना ऑपरेशन की पुसिंख्रे बाबू मेमचाना केनो तारिबो पाउसिबो कमाई तौरिनो इमा कनानो करिनो मस अमता खंगौद्रे है लक्सीदा पियानुसु मचानुपा अमा फंगजरे असुक हराउबा नुंगाइबा मिकुप असिदा पियानुदी मचेबु निंगसिंगदुना कप्तुना लेख्रे श्यामसु असोमदा लेतबा याउबना हॉस्पिटल दा कुइना लेनमदा चटख्रे पियानु कप्तुना इमा इचेदी इचेदो आइनि सासे उनिंगे याम ततना मनाव इगोंदा हारमबने नोंमता आइगे वाटपा लहनखिदबने आई से की मनाकते चटके इमा आई से की मनाकते चटके मेम चासु कप्तुना इमा की बेमा इमा बु करी हायो हाइबनो से न्याक तो पोथारो नसादु यारोये मतम खरा होख्रे रानीगी मथौ मंगम पांगथोकपस लोइख्रे अयुक्तु जिना तप्तागी केसिंदुना थोकलाअम्मी मोम्बीना
Kadai de chatke haibano loisilaga tholai sibo nangbo. Imanabi hoidane kuido ima phadhalake. Jina du magi gari do thakdoktuna chatkre. Jina su mana lakliba mafam adu yorduna gari do khamlamduna changkre. Kuide phadamuk tholaktuna gari thawduna muklai. Lambida Bikas ko thengnarami. Jina gari do khamladuna. Ai, Bikas na tro. Bikas na. Mahani kaino, sakhang drabo phazaman masida. Ehis, kai chatluino. Sida thaba magilamani. Ado yam thurabo, khiramda thakmina kisebo. Asumna nupa nahaga punba pamjabi Jina di hoi haraduna ani do wari sanarami. Bikas na Kike honarige. Jina sunok laga. Ekoi babungi business ta kre mating pangli haibaduni. Adudi yam phabani kaino. Ado Anjali garomagadi pundrabo. Hangi yauna hanglakliba Bikas ki wahangni kuirabani Jina da mana aron bakudi makphongningba. Jina do Anjali garomaga palakpa duda khaktakjai. Adubu asema minok amanok laga. Ani dusu kuire punkidaba number slainadri. Arojina, aise nangonda khilum dahiningba. Ado wase kai matangino. Jina, piyai no bunangna yekna bung khalibado yam langani. Piyai no di matam bumbada nangidamukta yam wachakibani. Jina usitaba minok amanok laga. Karamna. Thokriba thawdo khudima Jina da mek sang harami. Anjali amadi Romana sanariba lila. Piyai nuna Jina gi nungsibabu amar gi mafamda phongdok piramba khudima. Bikas na Jina gi mafamda harami. Piklini digi tinaraklaga kushulaitaba hiram kharagidama achumaran thidaba. Ngasi sunangna piyai nugi punchibu mangnaba sili natra. Jina du haujiktada mamitagi mapitar e. Hanjin piyai nugi mafamda ngakpiyo haidausu kokpangam laroidaba marana mama pupare. Mapido te toktuna asawu safam dhangla e. Haujik Anjali garomagagi lepham khangbra. Bikas tu Jina da Anjali amadi Romagi address bikre. Jina du address tu tamna chakhirami. Mathangi numitni ayu angan baduda kandadu nganta hugatuna iru maithaba loriduna duk thangmai katuna loriduna amuk chaksangda chalon khalami. Calling su hugalaba mali chaksangda changna e. Kanda ubada nokfetong na lagnara e. Mohonobe chak thonglabo nangbo. Kanda na Os wai nakidre tamoya sima kadaidagi mohonobino. Fagi tawnida. Ado angang khaidi hukrabo. Kanda na khumdringai piyai nugi khonjelda. Tabro nupa angang hore amta law haiba. Calling suno aga. Hore to chalo. Kanda sikarduna prap thokre. Kanda du makhogi kada changtuna saurupna kanda na hari. Kaino atukana koidubo. Tamu hoi baboy mamoy targa ibu. Piyai nudu kapliba machadu pamduna themlambani. Is nasa silawning dredi kitubagi po ha. Sese khombana matoromo chalo didi. Koigi dunamo kidugdeba. Oh nasa se puklaga lawning dredi khombanduda phumkideba. Kandasu khambre hikangi. Piyai nuna pamliba machadu taplowi. Os why didi numbo. Puthokro amta why sang tumhoge e. Asi haiduna phaichupte jingkhatuna tumkhri. Kandasu sauruba sungamda machina murum soli. Pupuna manaki pulaga. Ahina puputunaga ngangine. Piyai nudu kandana nganglibadu maiktu sengda krakratarduna hangla e. Kay hebano. Kiswadi tumjaro haiba. Asi haiduna angang dupamduna mamagi manakta lai. Tamuyay imadi. Calling na sumangda lemdo mali
Kelege. Angang sem the pigi tawani, imada. Piro aingonda ay lawirage. Kande dagi angang du calling na lordo na. Ayma, nokmi gitar na nuksiren he. Calling angang du lagna du na lehore. Kande su som da tapak chat panang na bahay du na chak tu thonggatli. Me masusang lagtu na. Ibongo, chak mi tanggalabra. Ayma, imaudi. Kanda du tumori hebe sungamda lala tawduna lay. Karino ne nang bo? Awalaw driver. Pare, tumjarasanu ngihak. Imaw sisu wajarabani tawri sisu. Kanta machina tapna soli. Wani, angang loba machi makum singmana ayna loin tawraga. Pung tare tarai, pamungi table aduki nakanda lairiba phone adu ring la ammi. Piainu mamito pangning dagum makuna lamduna call adu paikatli. Piainu na. Hello, ma'am Jana, Bema. Kay ma, kay lirage uksida. Bema, isa zinado ngarang accident laitre. Ihardi nagam talao. Piainu mamito kang singsingi pugagatuna. Oy laki ma. Call da thamkibaga Piainu pamung me adu da phamduna kapli. Jinana magi mangna ba phana singkhiba oiduna su mahakna de jinabu adumak nungshikibani. Kanda su chainjang thongba lorduna thabak thengai haiduna loisinba to adu changjarak pa dubu magi nupina tawramliba phibam aduda pakhana chancellor e. Kandana. Bam, kidoge ha. Piainu du kumde adamakap tu na lay amuksu kandana pakana. Se, kidoge ba? Piainu gi masado nomdo na hangi. Piainu du angang machagong kaptu na pautama e. Nupa, jinado. Asi haiduna wadi makatada wawa kaple e. Jina palagpa duda kanta pisum suglap. Jina kidoge. Ngarang litre hai. Imana la una kung torami. Kapliba magi nupibu mathada chena konsinduna thamjinbira e. Se, adum na gapkano ahimba ngamdi. Nongmade khoi khudingmak sikidawba ngaktani. Khetnariba haibabu sukna khakki ahan agongi wani. Ehena khanjiluna nasad awaba pigano. Piainu bu thamjinbiduna mas office chana bathor e. Piainu busu mayimdana thinbirami.